ꯀꯩꯅꯣ ꯍꯥꯏꯖꯒꯦ ꯃꯣꯏ ꯚꯤꯗꯤꯑꯣꯁꯦ ꯆꯍꯤ ꯑꯅꯤ ꯍꯥꯏꯔꯒꯅꯦ ꯑꯅꯤ ꯌꯥꯎꯜꯂꯦ 1.5 ꯍꯥꯏꯔꯦ ꯑꯗꯨꯗ ꯊꯥꯗꯣꯛꯇꯦ ꯍꯧꯖꯤꯛ ꯅꯝꯕ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯉꯁꯤ ꯄꯨꯂꯞ ꯔꯣ ꯐꯨꯇꯦꯖꯁꯦ ꯄꯨ ꯂꯥꯛꯑꯦ ꯑꯗꯨꯒꯤ ꯑꯦꯜꯕꯝꯁꯦ ꯉꯁꯤ ꯂꯣꯏ ꯂꯣꯏꯁꯤꯜꯂꯣꯏ ꯑꯗꯨ ꯍꯌꯦꯡ ꯊꯥꯒꯠꯀꯤ ꯁꯤ ꯀꯩꯒꯤꯅꯣ ꯕꯦꯂꯦꯟꯇꯥꯏꯟ ꯅꯨꯃꯤꯠꯇ ꯍꯥꯏꯀꯣ ꯃꯣꯏ ꯉꯥꯡ ꯏꯁꯇꯦꯁ ꯌꯥꯝ ꯑꯣꯟ ꯗꯤꯁ ꯕꯦꯂꯦꯟꯇꯥꯏꯟ ꯌꯥꯝ ꯇꯧꯍꯧꯕꯅꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯁꯤ ꯑꯩꯅ ꯉꯥꯎꯔꯤ ꯃꯣꯏ ꯉꯥꯎꯔꯤꯗ ꯑꯗꯨꯝ ꯈꯜꯂꯣ ꯑꯗꯣ ꯃꯥꯅ ꯉꯝꯅꯕ ꯁꯦꯝꯗꯣꯏꯅꯦ ꯍꯧꯖꯤꯛ ꯌꯦꯡꯉꯣꯁꯦ ꯃꯤꯠꯁꯤꯗ ꯂꯣꯏ ꯏꯁꯄ꯭ꯂꯥꯛ ꯊꯥꯟꯖꯜꯂ ꯐꯖꯔꯦ ꯑꯃꯨꯛ ꯎꯗ꯭ꯔꯥꯁꯦ ꯅꯩꯗꯣꯏꯕ ꯃꯥꯅ ꯁꯦꯝꯊꯔꯤ ꯍꯧꯖꯤꯛ ꯒꯥꯏꯁꯤꯗꯤ ꯁꯦꯝꯕꯤꯔꯣꯏ ꯃꯨꯛ ꯇꯨꯝ ꯂꯩꯌꯦ ꯀꯩꯕ ꯏꯁꯩ ꯑꯣꯏꯕ ꯕꯤꯠ ꯂꯩꯕ ꯋꯥꯅꯦꯕ ꯂꯨꯍꯣꯡꯕ ꯂꯥꯛꯑꯗꯤ ꯑꯩ ꯉꯝꯗꯦ ꯇꯨꯝꯒꯤꯗꯣꯏꯕ ꯍꯧꯕꯗ ꯂꯣꯏꯕꯧꯅꯦ ꯁꯦꯝꯗꯣꯏꯅꯦ ꯁꯦꯝꯕ ꯁꯤ ꯅꯨꯃꯤꯠꯁꯤꯗ ꯃꯦꯃꯣꯔꯤ ꯑꯃꯗꯤ ꯑꯣꯏꯍꯧꯔꯅꯤ ꯑꯗꯣ ꯚꯤꯗꯤꯑꯣ ꯊꯥꯗꯣꯛꯑ ꯃꯇꯨꯡꯗ ꯑꯣꯏꯅ ꯊꯥꯗꯣꯔꯛꯑꯅꯤ ꯀꯣ ꯚꯤꯗꯤꯑꯣ ꯊꯥꯗꯣꯛꯑ ꯃꯇꯨꯡꯗ ꯑꯣꯏꯅ ꯊꯥꯗꯣꯔꯛꯑꯅꯤ ꯕ꯭ꯂꯣꯒꯁꯦ ꯍꯣꯏ ꯌꯥꯝ ꯊꯤꯕ ꯍꯥꯏꯅꯤꯡꯉꯤ ꯊꯥꯔꯒ ꯚꯤꯗꯤꯑꯣ ꯀꯔꯤ ꯚꯤꯗꯤꯑꯣ ꯀꯩꯗꯧꯕ ꯚꯤꯗꯤꯑꯣ ꯁꯤ ꯊꯥꯗꯣꯛꯑ ꯃꯇꯨꯡꯗ ꯑꯣꯏꯅ ꯊꯥꯗꯣꯛꯑꯅꯤ ꯍꯥꯏꯕ ꯕ꯭ꯂꯣꯒꯁꯦ ꯃꯌꯥꯝ ꯊꯤ ꯐꯥꯏꯅꯤꯡꯕ ꯐꯥꯏꯍꯟꯗ꯭ꯔꯦ ꯃꯌꯥꯝ ꯄꯤꯔꯤ ꯃꯣꯏ ꯑꯣꯜꯂꯤꯕ ꯁꯝ ꯂꯥꯡꯉꯤꯁꯤ ꯇꯨ ꯃꯤ ꯐꯥꯎ ꯇꯨꯝ ꯂꯩ ꯊꯤ ꯅꯨꯡꯉꯥꯏꯅ ꯑꯁ ꯋꯥꯔꯤꯒꯤ ꯃꯪ ꯑꯗꯨꯅꯦ ꯖꯦꯠ ꯐꯥꯏꯇꯔ ꯊꯧ ꯂꯩꯃꯦ ꯃꯣꯏ ꯂꯥꯛ ꯊꯨꯒꯥꯏꯒꯤ ꯋꯥꯟ ꯖꯦꯠꯇ ꯑꯗꯣ ꯅꯪ ꯖꯦꯠꯇꯣ ꯊꯧꯔꯤꯁꯤꯗꯤ ꯁꯤꯗ ꯊꯧꯏꯕꯦꯝꯃ ꯖꯦꯠꯁꯦ ꯃꯩ ꯂꯥꯛꯇ꯭ꯔꯦ ꯏꯟꯚꯥꯏꯇꯔꯅ ꯇꯧꯔꯦ ꯁꯦꯝꯃꯦ ꯏꯟꯚꯥꯏꯇꯔꯁꯨ ꯃꯩ ꯌꯥꯎꯗ꯭ꯔꯦ ꯖꯦꯠꯅꯦꯇꯔ ꯉꯪ ꯁꯦꯝꯃꯤꯅꯦ ꯍꯧꯖꯤꯛ ꯇꯧꯈꯥꯏꯔꯤꯁꯦ ꯃꯊꯪꯗꯤ ꯁꯣꯂꯔ ꯁꯤꯁꯇꯦꯝꯗꯤ ꯇꯧꯔꯛꯑꯅꯤ ꯍꯥꯏ ꯃꯝꯃꯦ ꯃꯝꯃꯦ ꯌꯥꯝ ꯑꯁꯤꯅ ꯃꯝꯃꯦ ꯎꯖꯗ꯭ꯔꯦꯗ ꯑꯩꯒꯤꯁꯦ ꯎꯔꯤ ꯇꯨ ꯎꯕꯗꯤ ꯎꯕ ꯐꯪꯗꯕ ꯉꯁꯤ ꯂꯣꯏꯁꯟꯗꯣꯏꯅꯤ ꯉꯁꯤ ꯂꯣꯏꯁꯟꯗꯣꯏꯅꯤ ꯍꯧꯖꯤꯛ ꯄꯨꯡ 7:13 ꯆꯠꯂꯦ ꯉꯁꯥꯏꯗꯒꯤ ꯂꯣꯏꯁꯜꯂꯦ ꯀꯂꯔ ꯀꯩꯀꯩ ꯍꯥꯞꯆꯜꯂꯦ ꯋꯥꯗꯤ ꯋꯥꯔꯦ